Landre hai. What is this? Sugumba mayam aikoi amukta Manipur ki political itihas ta rajniti ki lengak lon ki wari da asugumba mukta thengnadri na asuk yamna waba parja sing asuk yamna waba asuk yamna soiba sarkar asuk yamna responsibility sarkar ama leibegi adusu double engine leibegi tanja sida asuk yamna wahan basibu karino ngarang Delhi da meeting tawada central ki aikhoi ki force ki top official sing yawi Manipur ki DG mapandegi Manipur ki unified command law and order si control tawdoriba masi mapandegi aduga masi moi khar khakna Manipur ki asungba legislature humfu leiba sidai moi khar khakna tawrakanda aikoi kari the how kramaina Manipur ki praja sing ki pulse moi ani khaktana khangadra Assam rifle na aikoi ki pulse me am sing khangadra aikoi ki me am sing moi na loina keno tawradra administration tawradra loina na tawriba moong dudi article 355 leibagum bani state government se mo lo bidra bani adegi article 356 leibagum bani adu hoi leiragadi honorable chief minister yaude sarkar ki representative yaude legislature sing yaude have the sui hai but now hauji aikoi article 355 se le haina di lok thokte dana adegi article 356 le haiba aikoi leite dana adu eiba tarabadi kari gi legislature sing gi aikoi underestimate tawrino kari gi aikoi gi lengak si aikoi su lebak si gi citizen namani na aikoi su lebak si gi democracy set lebak sida bharat ki संविधान sida aikoi hingi bani na adu erabadi aikoi praja sing se karamba mong da treatment tawri india ki lengak na Manipur ki praja Manipur ki government people's ki mandate popular government si karamba mong da treatment tawri karamba mong da khali karamba mong da aikoi bo ikai khumnabi di ge haiba si question laktra loina na Modi 3 absolute majority phangdrabasu Modi 3 government leire mahusana policy program loisindaba mayam Modi 3 lakpada atai gidi lakthokre sentum gi development gi kan ke lakthoi Manipur gi di sahi amaga tha ani sujalaba sida Modi 3 na kari gi wam ta haidribno why Mr Modi kari gi wam ta ngangdribno ba aduna legaksi aikoi da awaba piba adagi aikoi gi leiriba shanti hanjalakna ba hona bidaba ikai ba piba Manipur ki praja sing se underestimate tawba masidi aikoi gi thaina dum khoina mayamna haina ba old wine in the new bottle this Modi 3 masidi hanagi hana adum laigedaba chathagadaba lengak amani aduna ne that is why Narendra Modi honorable prime minister of India na magi Modi 3 gi wasakraba matungda waye matasu Manipur ki misi minagi maramda wangang driba silent oiribse that is why that's why it is just like they are not sincere mon puksian sengde aduna ni old wine in the new bottle I think masi aikoi sarkar ji gi mong se masi sumaina tawrati aikoi praja mayam sing si batare koi wam wa batare aduna hojik su aikoi India bloc Congress party aikoi mayam koi meeting tawi aduga honorable chief minister honorable governor da appointment pu haidna aikoi haigre aduga masigi Delhi da June gi tang tarukta ki tholaiba housing Manipur praja mayamna chana ba thakna ba petroleum product LPG adagi asa thakki mayam phangdriba mayam relief ta leiriba problem mayam sing masigi aikoi
अथुबा सोल्यूशन पोरकननबा अखोई खननबा मु ngahak leitana अखोई remind tau ngahak tana ningsingba still then अखोई honorable chief minister rasu ngarang अखोई चिठी थागी honorable governor ju थागी honorable governor gi di hayeng pirakani haibaga adugumba paw ma information ama pire hayeng अखोई india block ko unanaba gi su lei aduna अखोइना maru oina aina aigi thamjaningbो wafamdi ngaranggi union minister gi wafam se aduki mati manipur gi praja miyambu nungthin pobopta ikaiba pibani masi constitution je totally violation tawre aduna masi gi leingak si gi makhada akhoi yamna waba amasung akhoi praja singje soidana adum leirani masi kohonnanaba akhoi mayam kanna honaba darkar lei akhoi leiba community khudingmak masi khangminare harakanda shanti hanjalaknaraba akhoi se honaba tangai phadaba ma lei haibasi aina thamjaningi yampuna ko thagatsai Jiribam district ta thoiba June gi tang taruk gi thogle yum kai pe mai jangnare adagi misi mina thoye thatiba mong de mi hanare adara masi honorable chief minister na Jiribam chatkani haire adagi amuk magi carpeta di magi advance team da nomai kapsile akhoi mi ani soe adagi injury myam leire aduga amuk still adugi matung da soidna chatkani hai aduga mi asopa ju yaure aju chatpa ngamda base manipur se da laingak leitre hai basibati it is a very clear yamna taseng by example amane chaningba jaga chatpa ngamdaba central government gi direction oigera adagi mayam cabinet ki decision oigera asugumba leingak sina makhada leiriba leingak si makhada leiriba irang thoiba mayam da chatpa wari saba solution porakna naba wari watai saba interaction tawba awa anna relief ta leiba yum kai chakpa yingjinba haibase masi leingak asigi mathau ne ba adagi question atopa masu hangai basida ina hajaning base central ki force leire state ki force leire aduna moi ki area of operation assam rifle leire assam rifle gi magi area of operation leiyaba adagi state ki police station or state ki force leire area operation leiyaba masi clearly adum leinabani adu leiriba simai mai mafam da thokbada mi ama hatpagisu yum ama mai chakpagisu adagi sugumba violence thokpagisu area of operation da leiriba both the central forces and the state forces ani makse responsibility imta lawde ba aduna assam rifle gi jaga da thokpasu moina responsible lawde mi hanare kamnare adagi ngakang kanu targa changselani moi adagi adu lepamani aduga kanu taramani aduna area of operation sida thokpa thodoksing responsibility lawdabase body center gi force amasung state ki forcing che moina responsibility lawgadabane ba adu lawdabase masi center government gi state for state ki government siga kari hidden agenda leibagi haibase masi am chamamna bane ba aduna central government ki role ji masi mayam di khangnarabani ko violence se central government na thohan bagi asawo machak amani amisana ngang khiba manipur da laaga ngangamba election da laaga ngangamba delhi da mu ngangba parliament da mu ngangba wa mata manati statement je change tor ha hayaba adagi amukna community ani khanabani hai amukna amuk schedule tribe ni mu hai amukna amuk maima dagi sangakpa militant myam jingna thon bani na mu hai adagi parliament na amuk sarkar irang ji lakselani manipur gi chief minister na cooperation piri amuk hai amukna amuk vote loibaga adi shanti pora ani haidana amisana lakpada hairami aduga jingi tang tarukta gi amuk achawu irang amuk hore aduna version singche amta manade aduna leingak se
masi yam son balengak ama oibata natana ꯑꯩꯈꯣꯏꯒꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯁꯤꯃꯗꯤ ꯂꯩꯇ꯭ꯔꯦ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯂꯩꯔꯕꯗꯤ ꯁꯣꯏꯗꯅ ꯔꯨꯜ ꯑꯣꯐ ꯂꯣ ꯂꯩꯒꯗꯕꯅꯤ ꯔꯨꯜ ꯑꯣꯐ ꯂꯣ ꯂꯩꯔꯒꯗꯤ इन्फिल्ट्रेटर रिफ्यूजी चंगकपसु ताप ताप फारगा एज पर रूल ऑफ लॉ मधु अखोई अमुक मपान थादोखिगदबनी रीच आउट तौब गमद्रे कंट्रोल गमद्रे क्वामजोंग दा मी लिसिंग तरा अमुक लई हाय चांदिल दना कया लई यु मयाम साजले हाय फोटो काप थागले तेंगनोपल दा यु मयाम साजले हाय फोटो काप थागले कनानबु करी हापीरीगे मनादा चुचानपुर दना कयाम लेरी जिरीबाम लोम दना कयाम लेरी नाना हापीबा ताबीबा नत्रे मिदना उबीबा नत्रे सरकार सी हिंगीब्रा सीरीब्रा हाइबदुसु अदुबक हाइबा ngamba नत्रे अबा अदुना अमुक वा मयाम से साइगी हंजन हंजनना मणिपुर प्रजा सिंह हाइरे पॉलिटिकल पार्टी सिंह हाइरे अदगी पॉलिटिकल पार्टी सिंह सी मीटिंग तौ तौदना सोल्यूशन पुरकनब होनजी हाइबसु अमते इनिशिएट तौदे स्टेट गवर्नमेंट सु तौदे सेंट्रल गवर्नमेंट सु तौदे सही अमगा था अनि फाजलकपसिदा अखोई मीटिंग से था खाई खुदिंग की हफ्ता खुदिंग की था खुदिंग की मीटिंग तौदबसे ऑल पॉलिटिकल पार्टी कयारक तौगिगे कयारम कुइना चथखि गेदेगे मसी सिंगसे अचौ अचौबा क्वेश्चन मार्क ngaktane सुतौ तौद्रबा अदुना अखोई सरकार सिदी का सा उदे अदो अखोई की लेइबा मसे पॉलिटिकल की वा ओइना नते अखोइना ngangjariси मसी अखोई से सोइमंदना मणिपुर की प्रजा से वारे हिंगबदा तल्लबगुंबनीने अदुना सुगुंबा मयाम से मसी लेंगाकसिना थोहलिबनी लेंगाकसिना रेस्पोंसिबिलिटी लौहम से सिमदी चामा थोबनी हाइबसे अखोई मयेकना दुम तारबा मोरल रेस्पोंसिबिलिटी सु लौदब लेंगाक से लौहम थोई मसी पुनमकी थोइबा मयाम से मसी स्टेट लेंगाकसिना पुगदबनी थागतचरी मे अखोई स्पीकर खनबा याउरी अदगी मयाम एमपी इलेक्ट तौरबसिंग वासकप कई याउरी अदुना मसी मतमदी फंगदवांदे इवन देन अखोई कारिबा मणिपुरी कारिबा निसे मसी कईगुंबा अखोई मतम से वांगांबगी मतम से फंगबदा 100% वांगांगन अखोई वांगांगनबी आईसीसी का पाउ फौनरे अदगी अखोइदा मतम से अखोई